Ban amasung blockade haibasi Manipurgi oinadi anauba ama natte lamdam masigi miyamga yawonaduna laklaba thokdoksingni haukiba chahi khara asi ban blockade hanthare hairabasu masigi mamangda numit chamanigi matakta national highway singda ban amadi blockade leptana sathakibagi chaitheng miyamna mayok nakre Hauzik su National Highway number 2 da economic blockage chathari masina maram oidana nomagi punsida tangai padana changba polam sing pusilapagi chang watpana pochegi mamal lalol itik tawbasingna lowningba mamal da lawraga yole nomagi suraga charaga tanba kayagi supam nompham hanthare blockade asina maram oiduna state asida leiriba kangluk khudingda awaba khudong chadaba mayok nale kari amuk haigani blockade chathariba kangbusu awaba asi mayok nari Democracy da ban amasung blockade haibasi lengak puriba singi mathakta pendaba phongdokpa apamba dabi sing phangnaba honabada sizinaba yamna sakti leba pambai amani adubu National Highway number 2 da hauzik chathariba economic blockade asi lengaki mathakta sathaba mandaba akaknaba kanglup amagi mathakta sathaba gum tawri thawong asi US amadi makhoigi mapang singda makhoigi policy ki mayokta leiba maru oina communist leibak singda thamba economic sanction aduga sangdam naba yai aduna karamba matamda loigadage haibasu araiba wafam ama oidri asigumba economic blockade asi manipurgi oinadi state asigi pukchak lambi oiriba national highway anigi nak eta khundariba mioi singna karigumba maram amagi matam amada hektamak chathai matungdasu adumak chatharakani haibada haiman mathok loi aduna economic blockade na tambiriba para lesson asi ningthina khangnaba honaba mathok tari economic blockade ki matamda ekoina thengnariba khwaidigi chawba awaba chaithengdi sakthong gas yauna petroleum gi pothok amadi nomagi punsida changba polam sing ningthina phangba ngamdaba phanglabasu mamal ka hena wangba asini Nakal amaromdana economic blockade tawriba singsu makhoina puthokpa pochai insang napi yonpham leitaba yonba taragana mamal hanthana yonba national highway paringda leiriba kaithel sing khuntak lansiba lambida selniba kangbu sing selni pham leitaba thabak subam nompham hanthabagi awaba mayok nai JC Johari gi comparative politics ta group theory haibasi pressure group singna makhoigi aningba apama bu yenglaga thabak tawi hai DG Hitzner amadi W.H. Harbol nasu makhoigi lyric Modern Government, a survey of political science haibaduda asumna hai. A man's skin is nearer to him than his shirt, and so men think more carefully, as a rule, about their immediate concern than about their general welfare. They are more likely to perceive their own interests in politics than the larger framework. Theory asi state asida leiriba ayamba pressure group singsu adumak sizinabagum tawri luchingba kharagi interest ngaknaba honabana miyamgi interest gi hena maru oirei makhoigi mangda tariba issue adudagi hena atai issue sing uba ngamlakte aduna economic blockade haibasi kanagumba kharagi aningba apamba phangnaba pambai oijarabasu leibang miyamgi apamba di natte luchingba kharagi aningba apamba adu thabakta onthoknaba honabani Asumna leibaki oiba warep ni haiduna thabakta onthorokpada masing yamlaba mioi singi aningba apambadi he kauthokpagum tawri miyamgi aningba apambana karino haibadudi ban amadi blockade tawriba singna khangkide khangnabasu honakide miyoiba amoina hinge harabadi amana amagi mateng launaduna punna hingminaba natana atai pambai leite haibasi kaubagum tawri Masina top wafam ama oiraga blockade na kari para tambibage haibadudi blockade kauribasing amasung masigi saitheng nanglabasing na khangdabagum tawri blockade matamda aikhoida thengnariba khwaidagi awaba asi state asida phangdaba natraga marang kaina phangdaba polamsing state asigi wangmadagi pusilaktaba asini aduna blockade tawragani khanglaba natraga tawba haukrabadi panic buying togduna mathau taba changdagi henjinna pochai thamjinba chatnai Masigi kudong chaba lauduna pot yoliba singasu asengba mamaldagi hena launaba honai sel leiba singna ahenba polam sing laisindana thambang ngamlabasu nomagi chara tanba mioi singdi ahenba polam thambang ngamde mamal hena piba tarai nakal amaromdana blockade na maram oiduna national highway paringda leiba kaithel sing meetin ba hantarai posit walai lambi da sengkhai thungkhai tawba kangbu sing sel khaipam leirakte supam nompham hantarai Aikhoigi khwaidigi chawna soiriba asi suning chaningba watpa asini suba nombagi chang hengat anduna aikhoina puthokpa sem saba ngamdaba polam sing natana ataidi aikhoi isana isagi konanaba puthoknaba honaba tai mapandagi pusilakpa polam singna mathau tabakak natana arembada manghandanaba honagadabani
Sahi kharagi mamangda petrol liter ama phangnaba honabada ahing yareknaba thengnakre. Adubu petrol linkna siznabagi paradi haujiksu phadri. Sanabi ama oina petrol phangdraba natraga mamal hena yonba matamda maram irai leitana maru oina naha oirabasingna gari thogdok thogjin toba hengatli. Pochai likna siznaba amadi kanna su nomdana isagi pothok marang kaina puthoklabadi blockena ekhoida awaba piba hantahangani. Blocket torpa matamda blocket handok piu natraga handok halu haiduna laubagi mahutta blocket tawrabasu ekoi hingbang ngami haibadu utpa matam yaure.